ꯄꯨꯝꯅꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯅ, ꯍꯥꯏ ꯕꯦꯃꯥ, ꯊꯥꯔꯤꯛ, ꯅꯪꯕꯨ ꯋꯥꯔꯅꯤꯅꯦ, ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ, ꯇꯨꯝꯅꯅꯕ ꯇꯧꯔꯣꯅꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯪꯒꯤ ꯐꯤꯗꯣ ꯑꯃꯨꯛ ꯁꯥꯔꯣꯅꯦ ꯅꯪꯕꯣ꯫ ꯊꯥꯔꯤꯛꯅ, ꯏꯃꯥ ꯌꯥꯅꯤꯗ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ, ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ, ꯑꯩ ꯉꯥꯏꯍꯥꯛ ꯐꯤꯁꯦ ꯁꯥꯈꯤꯒꯦ ꯏꯃꯥ꯫ ꯍꯥꯏ, ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨ ꯇꯨꯝꯈ꯭ꯔꯦ, ꯅꯪꯅ ꯃꯥꯡꯒꯣꯜꯁꯤꯗ ꯁꯨꯝ ꯐꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯒ ꯏꯃꯥꯅ ꯀꯔꯝꯅ ꯇꯨꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ, ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯉꯁꯤ ꯐꯤꯁꯤꯃ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯄꯨꯈꯤꯅꯕꯅꯦ ꯏꯃꯥ꯫ ꯍꯥꯏ, ꯑꯍꯟꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯍꯤꯛꯇꯣꯛꯄ ꯐꯠꯇꯦꯀꯣ, ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ ꯀꯃꯥꯏꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯤ ꯁꯥꯍꯧꯒꯗꯧꯔꯤꯕꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯁꯨꯅꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩ ꯊꯥꯔꯤꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯅ, ꯑꯩꯒꯤ ꯊꯥꯔꯤꯛꯁꯦ ꯃꯥꯕꯨ ꯊꯝꯂꯝꯂꯒ ꯑꯩ ꯆꯠꯀꯅꯤ ꯈꯟꯕꯗ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯈꯪꯗꯦ, ꯃꯥꯅꯗꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯖꯕ, ꯃꯁꯤꯕꯨ ꯃꯥꯅ ꯈꯪꯕꯤꯔꯝꯒꯗ꯭ꯔꯅꯦ? ꯃꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯏꯅꯦ, ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ꯫ ꯊꯥꯔꯤꯛꯅ, ꯊꯥ ꯄꯣꯏꯔꯩ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩ ꯎꯗꯗꯧꯅ꯫ ꯑꯗꯨꯏ ꯅꯠꯇꯦꯗ, ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ, ꯑꯁꯦꯡꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯏꯁ ꯌꯥꯔꯦꯀꯣ, ꯌꯥꯝ ꯊꯥꯒꯠꯄꯤꯔꯅꯨ, ꯑꯩ ꯀꯩꯁꯨ ꯍꯔꯥꯎꯖꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯍꯥꯏꯁꯦ? ꯑꯗꯨꯒ ꯀꯩꯗꯧꯉꯩ ꯆꯠꯄ ꯇꯥꯔꯒꯦ? ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯂꯅꯤ, ꯑꯗꯣ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯒꯗꯕ ꯃꯥꯜꯂꯦ, ꯏꯅꯦꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯌꯦ꯫ ꯑꯣ ꯍꯩꯃꯥ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯖꯥꯠꯅꯣ? ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯑꯗꯣ ꯑꯁ, ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡꯁꯦ ꯏꯊꯟꯇ ꯁꯦꯜꯍꯧꯕ ꯇꯥꯔꯦꯅꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯗꯅꯕ ꯍꯣꯠꯅꯒꯦ, ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯦ, ꯑꯩꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯦ ꯁꯦꯟꯅꯃꯤꯟꯅꯕꯒꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄꯒꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯀꯣ꯫ ꯑꯍꯣꯏꯅꯦ, ꯅꯪꯅ ꯈꯟꯕꯤꯗ꯭ꯔꯁꯨ ꯌꯥꯏꯅꯦ, ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯈꯟꯒꯦꯀꯣ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩ ꯆꯪꯉꯒꯦ, ꯑꯩ ꯐꯤ ꯁꯥꯔꯝꯕꯅꯦ, ꯑꯗꯣ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯍꯌꯦꯡꯗꯣ ꯐꯖꯅ ꯆꯠꯂꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯉꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯑꯗꯣ ꯅꯪ ꯐꯖꯅ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯌꯨꯀꯣ, ꯀꯥꯔꯟ ꯇꯧꯒꯅꯨꯀꯣ꯫ ꯏꯁ, ꯑꯩꯅꯕꯨ ꯀꯔꯤ ꯀꯥꯔꯟ ꯇꯧꯗꯣꯔꯤꯒꯦ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯂꯩꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯣꯀꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯥꯂꯛꯇꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯃꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ ꯂꯩꯃ, ꯅꯪꯕꯨ ꯇꯥꯔꯤꯕꯔꯣ? ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎ꯫ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯃ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ? ꯏꯁ, ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ ꯀꯀꯥꯏꯗꯅ? ꯏꯕꯦꯝꯃ, ꯅꯈꯣꯟ ꯐꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯅꯈꯨꯠꯇꯒꯤ ꯁꯦꯜ ꯁꯠꯄꯁꯨ ꯐꯖꯧꯅꯦ꯫ ꯍꯦ, ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅꯣ? ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯒ ꯁꯤꯡꯅꯤꯁꯨ ꯈꯪꯗꯕ? ꯅꯠꯇꯦ, ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯣ ꯍꯥꯏꯕꯅꯣ? ꯏꯆꯦ, ꯁꯥꯎꯕꯤꯈꯤꯅꯨ, ꯑꯩꯁꯨ ꯃꯇꯥꯡ ꯑꯃ ꯆꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ, ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯌꯨꯕ ꯏꯆꯦ꯫ ꯌꯥꯔꯦ, ꯑꯩ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯁꯤ꯫ ꯐꯔꯦ ꯏꯆꯦ, ꯑꯩ ꯃꯊꯪꯒꯤ ꯄꯥꯟꯈꯠꯂꯛꯄꯁꯤꯗ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯒꯦ꯫ ꯏꯆꯦ, ꯃꯗꯨꯗꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯣ ꯏꯆꯦ꯫ ꯍꯟꯗꯛꯀ ꯁꯣꯏꯔꯗꯤꯅꯦ ꯑꯩꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯍꯥꯏꯔꯤꯁꯤꯅꯤ꯫
ꯅꯪꯒꯤ ꯌꯨꯝꯐꯝꯁꯦ ꯃꯁꯤ ꯍꯦꯛꯇ ꯂꯧꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯩꯊꯦꯜ ꯊꯣꯔꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯁꯨ ꯅꯠꯇꯦ ꯅꯨꯡꯇꯤꯃꯛꯀꯤꯅꯤ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯁꯦꯜ ꯊꯧꯕ ꯍꯦꯛꯇ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨꯍꯦꯟꯅ ꯏꯐꯤꯡ ꯐꯤꯡꯅ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯃꯥ ꯍꯥꯏ ꯌꯨꯍꯦꯟ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯑꯗꯨꯛ ꯐꯤꯡꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯇꯞꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯌꯨꯍꯦꯟ ꯃꯈꯨꯠ ꯎ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯃꯩꯃ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈꯥ ꯊꯪꯕꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯥꯄꯤ ꯑꯃ ꯍꯧꯍꯧꯋꯤ ꯉꯔꯥꯡꯗ ꯍꯧꯗꯕꯅꯦ ꯏꯃꯥ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯤꯕ ꯃꯐꯝꯗꯨꯅꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯝꯇ ꯂꯥꯛꯑꯣ ꯏꯃꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ ꯂꯩꯃ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯄꯥꯈꯠꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯈꯜꯂꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯀꯔꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯑꯝꯇ ꯂꯥꯎꯅꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯆꯦꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯆꯦ ꯀꯧꯔꯛꯑꯣ ꯆꯠꯂꯨ ꯏꯃꯥ ꯆꯦꯗꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ ꯑꯩ ꯀꯧꯔꯨꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟ ꯃꯆꯦꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯌꯨꯍꯦꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯅꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯁꯨ ꯉꯝꯂꯝꯗ꯭ꯔꯤ ꯂꯩꯃ ꯄꯥꯈꯠꯂꯗꯨꯅ ꯀꯅꯥꯗ ꯍꯥꯏꯁꯤꯒꯦ ꯑꯃꯗꯤ ꯍꯥꯏꯗꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛ ꯃꯅꯥꯎꯅꯨꯄꯥꯒ ꯂꯣꯏꯅꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯌꯨꯍꯦꯟꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯃꯥ ꯍꯥꯏ ꯕꯦꯝꯃ ꯌꯨꯍꯦꯟ ꯂꯥꯡꯒꯅꯨꯀꯣ ꯃꯤ ꯇꯥꯈꯤꯅꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯈꯤꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯎꯔꯦ ꯌꯥꯝꯅ ꯐꯖꯔꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕꯗꯨ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯂꯩꯃ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯂꯝꯗꯦ ꯂꯩꯃꯅ ꯍꯥꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ ꯅꯈꯣꯏ ꯁꯤꯡꯉꯨꯀꯣ ꯑꯉꯥꯡꯁꯥ ꯍꯥꯏ ꯊꯥꯔꯤ ꯆꯠꯂꯨ ꯃꯅꯤꯡꯗ ꯂꯩꯕ ꯋꯥ ꯈꯔꯗꯣ ꯄꯨꯔꯛꯎ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏ ꯌꯨꯍꯦꯟ ꯅꯪꯁꯨ ꯅꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟ ꯂꯧ ꯏꯕꯥꯅꯤ ꯋꯥ ꯂꯧꯔꯨꯁꯤ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯇꯧꯏ ꯃꯁꯤꯒꯤ ꯍꯪꯒꯥꯝ ꯑꯁꯤ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ ꯑꯩ ꯍꯪꯒꯥꯝꯁꯤꯡꯁꯤꯒꯤ ꯃꯀꯥꯁꯤꯡꯁꯤ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒꯦ ꯑꯗꯨꯒ ꯃꯤ ꯀꯅꯥꯅꯁꯨ ꯎꯗꯅꯕ ꯋꯥꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ ꯊꯥꯔꯤꯛ ꯑꯃꯗꯤ ꯌꯨꯍꯦꯟꯅ वा खर पुदुना ममागी मनाक्तमना संगलक्लम्मी कदाई पिरो मफम असे लाइना अखोइगिदमक पिबिरबनी अदुना हंगाम असे नखोइ अमांग तौसिनबा यादेको इरुजरगा पाइगदबनी ग्यान तारेको थारिक अमदी युहेन्ना अहोइमा असे हाइरदुना यामना फज्जना मफम अदु कोइसिनदुना संबल खाजिलम्मी अदुगा लैमा फजरबा हंगामका अपाकपसिंग अदु फजना मपुन पुनचिलम्मी युहेन्ना मा हंगाम सिंग असी योलुदोइरा कैथेलदा इमा योलुगे इमा मसिगे हंगाम सिबु चाबदा करिसु तवइद्रो मसिबु अमुक्तदि उद्रि मसिदि अखोइसु अमुक फाउजाद्रि हयेंग मीना लैरगा चाख्रगा अफत्तबगा ओइरमदि इमा है देने अदुमाइना हाइगनो करिसु तौरोइ इमा खंगी मसि ईश्वरना अखोइबु नुंगाइरो हाइना हाइरिबनि नचिन ननाउ फजना लैमिनरमुको बेमा थारी ननाउसी यंगसिलमुको होइमा असी हाइरदुना लैमा अदु कैथेलदा मागे हंगामका फजबसिंग अदु योलम्मी फजरबा हंगामसिंग अदु उबदा कैथेल अदुदा लाक्लिबा मिया पुमनमक ममी थक्नरम्मी अदुगा कदाइदगिनो हाइदुना हंगनरम्मी नुपी अमना इचे लैमा इचेगे हंगामसिबु कराइदगिनो ओन्थोकना फजख्रे हाइवानी असुक फजबा हंगामसिंग असिबु अइदिनिया इमाने हेक पुकपदगी उजद्रि हाइमी नुपी अमनमो होइने अदुनिने ओन्थोकना फजख्रे अइसु मपुल अनि खक्ता लैजखिगे इचे लैमा लैमना होय लैयो अहल नुपी अमना पिरंबनिदा खरा योनबियो हाइदुना अदुदा अइना पुबिरकपने नुपा अमना हाय लैमा नंगी हंगाम मकासिदी करिनोने
ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯆꯥꯎꯕ ꯍꯪꯒꯥꯝ ꯃꯀꯥꯁꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯍꯥꯏꯁ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏꯅꯤꯗꯣ ꯍꯥꯏ ꯆꯥꯕ ꯆꯥꯗꯕ ꯂꯥꯏꯔꯤ ꯃꯄꯨꯜ ꯑꯅꯤꯇ ꯂꯩꯈꯤꯒꯦ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯒꯦ ꯃꯈꯣꯏꯁꯨ ꯃꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯎꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯉꯛꯂꯅꯤ ꯐꯅꯤꯇꯥꯗ ꯄꯤꯖꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯀꯨꯏꯍꯧꯗꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯈꯤꯔꯝꯃꯤ ꯂꯩꯃ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯩꯃꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯕ ꯃꯥꯜꯂꯤ ꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯡꯕ ꯉꯝꯂꯅꯤꯗꯣ ꯊꯪꯅꯕꯗ ꯑꯦꯟꯁꯥꯡ ꯌꯣꯟꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯩꯃꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯃ ꯅꯪꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯅꯤꯅꯦ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤ ꯄꯣꯠꯁꯤꯡꯁꯦ ꯉꯟꯇꯥꯅ ꯍꯦꯛꯇ ꯁꯤꯠꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯕꯨ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯃꯦ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯑꯍꯜꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯥꯕ ꯂꯩꯃ ꯃꯁꯥꯗꯣ ꯈꯔ ꯈꯖꯤꯛ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯟꯖꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯩꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯂꯛꯂꯝꯃꯤ ꯏꯆꯦ ꯑꯍꯜ ꯅꯨꯄꯤꯗꯨ ꯑꯩꯁꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯉꯁꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯤꯁꯤꯜꯂꯝꯕꯅꯤ ꯑꯩꯁꯨ ꯀꯔꯥꯏꯗꯒꯤꯅꯣ ꯀꯔꯤꯅꯣ ꯍꯪꯍꯧꯗ꯭ꯔꯦ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤꯒꯤ ꯁꯦꯜꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯧꯕꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯏꯁ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯅꯈꯨꯠꯇ ꯃꯅꯤ ꯃꯨꯛꯇ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦꯗꯅ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯁꯨ ꯑꯍꯜꯗꯨꯅ ꯌꯣꯟꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯣꯜꯂꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃ ꯐꯥꯎꯕ ꯁꯤꯠꯇꯕꯗꯒꯤ ꯑꯃꯗꯤ ꯂꯩꯃꯒꯤꯅ ꯂꯣꯏꯅ ꯍꯦꯛꯇ ꯁꯤꯠꯈꯤꯕꯒꯤ ꯀꯂꯛꯄ ꯃꯤꯍꯧꯕ ꯄꯣꯛꯄꯒꯤ ꯍꯥꯏꯔꯤꯕꯅꯤ ꯂꯩꯃ ꯃꯌꯨꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯊꯥꯔꯤꯛ ꯕꯨꯡꯉꯣ ꯌꯨꯍꯦꯟ ꯏꯃꯥ ꯍꯜꯂꯛꯑꯦ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯔꯤꯛ ꯃꯃꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯗꯣ ꯂꯣꯏꯅ ꯁꯤꯠꯄ꯭ꯔꯥ ꯏꯃꯥ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ ꯑꯗꯨꯅꯅꯤꯅꯦ ꯏꯃꯥꯅ ꯉꯁꯤ ꯉꯟꯇꯥꯅ ꯍꯜꯂꯛꯂꯤꯕꯁꯦ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜꯗ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯒꯤ ꯍꯪꯒꯥꯝꯗꯣ ꯎꯕꯗ ꯃꯤꯁꯤꯡꯁꯦ ꯉꯛꯅꯈꯤꯗꯅ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯁꯤꯠꯈ꯭ꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯨꯏꯅ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯒꯦꯅ ꯄꯤꯕꯤꯔꯤꯕꯅꯤꯅꯦ ꯑꯌꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯛꯑꯅꯤꯀꯣ ꯑꯗꯨ ꯏꯃꯥ ꯉꯁꯥꯏꯗꯣ ꯑꯋꯥꯡꯒꯤ ꯏꯅꯦ ꯀꯕꯣꯛ ꯂꯥꯛꯑꯝꯃꯦ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗꯣ ꯁꯦꯟꯗꯣꯏ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯃꯁꯤ ꯃꯥꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯏꯃꯥ ꯍꯥꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯏꯆꯥꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯣꯏꯅꯤꯅꯦ ꯃꯤꯒꯤ ꯁꯦꯜꯒ ꯑꯃꯠꯇ ꯇꯣꯜꯂꯔꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯎꯗꯦꯅꯦ ꯃꯥ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯝꯕꯅꯤ ꯑꯩꯁꯨ ꯐꯤ ꯁꯥꯔꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦ ꯍꯩꯃ ꯅꯪ ꯁꯤꯗꯤꯕ ꯑꯩꯅ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯅ ꯄꯤꯕ ꯍꯪꯒꯥꯝꯗꯨꯒꯤ ꯃꯅꯥꯛꯇꯒ ꯆꯪꯗꯨꯅ ꯁꯥꯟꯅꯔꯝꯂꯕꯗꯤ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄꯗꯒ ꯆꯠꯇꯨꯅ ꯇꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯥꯏꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯅꯪꯒꯤ ꯐꯤ ꯁꯥꯔꯤꯕꯗꯨ ꯇꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯁꯥꯕ ꯌꯥꯏ ꯃꯗꯨꯗꯒꯤ ꯍꯦꯟꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯂꯟ ꯑꯃ ꯐꯪꯂꯕꯅꯤꯅꯦ ꯃꯁꯤꯕꯨ ꯃꯤꯔꯥꯏꯕ ꯐꯠꯇꯦꯅꯦ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯌꯦꯡꯂꯨꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯤꯛ ꯃꯅꯥꯎꯄꯥꯕꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎꯔꯛꯇ꯭ꯔꯕꯗ ꯃꯃꯥꯅ ꯍꯥꯏꯕ ꯍꯪꯒꯥꯝ ꯍꯧꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯂꯩꯕ꯭ꯔꯥ ꯊꯤꯔꯛꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯎꯔꯦ ꯍꯩꯃ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯉꯁꯥꯏ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯪꯆꯪꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯏꯆꯦ ꯑꯩ ꯀꯔꯤꯁꯨ ꯊꯦꯡꯗꯤꯌꯦ ꯑꯩ ꯁꯨꯝ ꯌꯦꯡꯂꯝꯕꯅꯦ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯦ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯏꯀꯣ ꯁꯤꯗꯤ ꯍꯣꯏꯅꯦ ꯑꯗꯣ ꯂꯥꯛꯑꯣ ꯏꯃꯥꯁꯨ ꯍꯜꯂꯛꯍꯧꯔꯤ ꯏꯃꯥꯅ ꯇꯥꯔꯕꯗꯤ ꯏꯕꯥꯅꯤꯃꯛ ꯑꯃꯨꯛ ꯉꯥꯡꯂꯅꯤ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯨꯍꯦꯟꯗꯨ ꯃꯃꯥ ꯍꯜꯂꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯃꯥ ꯍꯩꯃꯥ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯃꯃꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥꯃꯣꯛ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯃꯨꯟꯅꯗꯨꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ
ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕ ꯏꯃꯨꯡꯅꯤ꯫ ꯂꯩꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥ ꯅꯥꯎꯌꯣꯛ ꯐꯖꯩ꯫ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤ꯫ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯏ꯫ ꯃꯗꯨꯃꯛꯅꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯆꯤꯛꯄ, ꯏꯪ ꯇꯞꯄ, ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯕ, ꯏꯔꯥꯡ ꯇꯧꯗꯕ ꯌꯨꯝꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯍꯦꯟꯅ ꯃꯥ ꯉꯁꯤꯁꯨ ꯍꯪꯒꯥꯝ ꯍꯦꯛꯇꯣꯏꯔꯣ ꯏꯃꯥ? ꯍꯦꯛ ꯇꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯃꯥ꯫ ꯍꯥꯏ, ꯃꯁꯤ ꯑꯉꯥꯡꯅ ꯄꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯌꯥꯗꯦ꯫ ꯂꯩꯃ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯍꯦꯛꯂꯕꯁꯨ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯍꯟꯊꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯃꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯁꯦ ꯃꯊꯪ ꯁꯤꯡꯂꯒꯦ꯫ ꯑꯆꯨꯝꯕꯗ ꯇꯧꯈꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯜꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜꯅꯨꯡ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯇꯥꯟꯕꯗ ꯐꯪꯂꯔꯣꯏꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯟꯅꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯐꯥꯎꯕ ꯃꯤꯍꯧꯕ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯣꯔꯅ ꯁꯦꯝꯕꯗ ꯑꯗꯨꯃꯛ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤꯅ ꯏꯁꯣꯔꯅ ꯂꯤꯂꯥ ꯑꯣꯏꯅ ꯁꯥꯟꯅꯍꯜꯂꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯝꯕꯤ ꯆꯠꯅ ꯅꯨꯄꯥ ꯈꯔ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯕꯣꯌꯥꯏꯅ ꯍꯥꯏ ꯃꯔꯨꯞ ꯆꯥꯎꯕ, ꯉꯥꯏꯈꯣꯅꯦ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯕꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯆꯥꯎꯕꯅ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯃꯔꯨꯞ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯍꯦꯔꯥ ꯏꯇꯥꯎ, ꯅꯪ ꯑꯃ ꯈꯪꯃꯟꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯡꯒꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯤꯗꯣ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ꯫ ꯀꯅꯥꯒꯤ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯇꯣꯜꯂꯝꯕ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩꯒ ꯐꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯃꯌꯨꯝꯒꯗꯣ ꯁꯝꯕꯜ ꯂꯣꯏꯅ ꯈꯥꯖꯤꯜꯂꯗꯨꯅ ꯀꯅꯥꯁꯨ ꯆꯪꯍꯟꯗꯅ ꯂꯩ ꯍꯥꯏꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯍꯦ, ꯑꯍꯜ ꯊꯪꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯨꯈꯤꯒꯗ꯭ꯔꯣ? ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯕꯅꯤꯅꯦ꯫ ꯅꯪꯅ ꯇꯥꯔꯝꯗ꯭ꯔꯤꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯉꯛꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦꯗꯅ꯫ ꯉꯥꯏꯈꯣꯅꯦ, ꯃꯈꯣꯏꯕꯨ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯒꯤ ꯁꯦꯜ ꯄꯥꯏꯔꯛꯂꯤꯕꯅꯣꯅꯦ? ꯍꯩꯃꯥ, ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯔꯨꯗꯣꯏꯅꯣꯗ? ꯅꯨꯄꯤꯅ ꯄꯥꯟꯕ ꯌꯨꯝꯕꯥꯅꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯅꯨꯄꯥ ꯍꯥꯏꯔ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯇꯣꯝꯕꯗꯣ ꯑꯗꯨꯇꯅꯤ ꯂꯩꯔꯤꯕ꯫ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯒꯤ ꯃꯄꯣꯠꯀ ꯍꯨꯔꯥꯟꯕꯒ ꯆꯠꯂꯕ ꯖꯥꯠꯂ? ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩ꯫ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯂꯩꯃꯁꯦ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯃꯛꯀꯤ ꯌꯥꯝꯅ ꯐꯖꯔꯕ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯦ ꯍꯥꯏ꯫ ꯃꯥꯒꯤ ꯍꯪꯒꯥꯝꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯥꯜꯂꯤ꯫ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯐꯥꯎꯕ ꯂꯩꯃꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯄꯗꯒꯤ ꯂꯩꯕ ꯐꯥꯎꯕ ꯂꯥꯛꯅꯔꯦ ꯍꯥꯏꯅꯩꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ? ꯍꯪꯒꯥꯝ ꯈꯛꯇ ꯌꯣꯜꯂꯒ ꯑꯗꯨ ꯌꯧꯅ ꯅꯨꯡꯉꯥꯏꯕ ꯉꯝꯕ ꯍꯧꯅꯕ꯭ꯔꯅꯦ? ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯍꯥꯏꯔꯤꯗꯨꯅ ꯅꯠꯇꯦ, ꯍꯪꯒꯥꯝꯅ ꯄꯥꯛꯀꯦ ꯍꯥꯏꯅ ꯄꯥꯛꯂꯕꯗ ꯀꯌꯥꯕꯨ ꯌꯥꯝꯅ ꯄꯥꯛꯀꯗꯧꯔꯤꯕꯅꯣꯗ? ꯑꯁ, ꯃꯗꯨꯗꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯃꯔꯨꯞ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯦ꯫ ꯌꯦꯡꯉꯨꯁꯦ, ꯑꯩ ꯍꯥꯏꯒꯦ ꯇꯧ꯫ ꯃꯥꯒꯤ ꯍꯪꯒꯥꯝꯗꯣ ꯅꯣꯡꯃ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯩꯔꯛꯇꯅ ꯎꯔꯦ꯫ ꯀꯅꯥꯒꯤ ꯃꯀꯥꯗꯨꯕꯨ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯤꯃꯨꯛ ꯋꯥꯡꯉꯦ ꯍꯥꯏꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯪꯒꯥꯝꯁꯨ ꯑꯣꯏ꯫ ꯀꯔꯤ ꯀꯔꯝꯕ ꯃꯇꯤꯛ ꯃꯒꯨꯟꯅꯣꯅꯦ? ꯃꯗꯨꯒꯤ ꯍꯪꯒꯥꯝꯗꯣ ꯍꯦꯛ ꯆꯥꯔꯨꯕꯒ ꯑꯗꯨꯝ ꯅꯨꯡꯇꯤꯃꯛꯀꯤ ꯆꯥꯅꯤꯡꯍꯟꯕꯒꯤ ꯏꯁꯥꯗ ꯐꯥꯎꯕꯗꯧꯅꯁꯨ ꯇꯧꯋꯤ꯫ ꯑꯗꯨꯅ ꯉꯔꯥꯡ ꯆꯥꯈꯤꯕ ꯃꯇꯝꯗꯨꯗ ꯉꯁꯤꯁꯨ ꯍꯦꯛꯇ ꯆꯥꯅꯤꯡꯉꯛꯄ ꯑꯁꯤꯅꯤ꯫ ꯍꯥꯎꯕꯁꯨ ꯌꯥꯝꯅ ꯍꯥꯎꯋꯤ, ꯅꯧꯅ ꯅꯧꯔꯤꯕ, ꯊꯣꯠꯅ ꯊꯣꯠꯂꯤꯕ꯫ ꯑꯁ, ꯍꯥꯎꯈ꯭ꯔꯦꯕꯣ! ꯍꯥꯏꯁ ꯃꯔꯨꯞ, ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯍꯪꯒꯥꯝꯗꯨꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯀꯔꯥꯏꯗꯒꯤ ꯍꯦꯛꯎꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯗꯦ ꯃꯔꯨꯞ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨꯗꯣ, ꯏꯕꯥꯅꯤꯅ ꯅꯨꯡꯇꯤꯒꯤ ꯏꯈꯨꯠꯇ ꯌꯣꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯦꯞꯇꯅ ꯇꯧꯕ ꯑꯁꯤ ꯐꯥꯎꯕ ꯃꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ꯫ ꯍꯣꯏꯅꯦꯍꯦ ꯃꯔꯨꯞ, ꯀꯥꯟꯅꯗꯦ, ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯍꯪꯒꯥꯝꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯌꯥꯝꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯂꯩꯔꯒ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯪꯒꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯅꯨꯡꯇꯤꯃꯛꯀꯤ ꯌꯥꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫
ꯂꯩꯃꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯕꯦꯝꯃ, ꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯇꯧꯔꯛꯇꯕ ꯑꯃꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯄꯥꯕꯨꯡꯅ ꯃꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯅ ꯆꯠꯈ꯭ꯔꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟꯕꯨ ꯊꯥꯖꯖꯕꯁꯦ, ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯑꯁꯤꯃꯛꯅꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯥ, ꯅꯈꯣꯏꯁꯨ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ, ꯑꯔꯥꯟꯕꯕꯨ ꯌꯦꯛꯅꯕꯅꯤ ꯈꯟꯒꯗꯕꯅꯤ, ꯂꯥꯏ ꯇꯤꯟ ꯐꯖꯅ ꯅꯤꯡꯖꯒꯗꯕꯅꯤ, ꯑꯃꯥꯡ ꯑꯁꯣꯏ ꯄꯪꯁꯝ ꯁꯝꯅꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥꯅ ꯅꯨꯡꯇꯤꯃꯛꯀꯤ ꯍꯥꯏꯔꯤꯕꯁꯦ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯊꯥꯔꯤꯛꯅ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯈꯪꯖꯔꯤ, ꯑꯩꯈꯣꯏ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ, ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯏꯟꯖꯒꯅꯤ꯫ ꯌꯨꯍꯦꯟꯅ, ꯑꯗꯨ ꯏꯃꯥ, ꯏꯅꯦ ꯇꯊꯣꯠꯀꯤ ꯃꯆꯥꯅ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯗꯤ ꯑꯔꯥꯟꯕ ꯇꯧꯏ, ꯃꯤꯉꯣꯟꯗꯒꯤ ꯑꯍꯤꯡ ꯑꯍꯤꯡ ꯁꯦꯜ ꯍꯨꯔꯥꯟꯕ ꯆꯠꯂꯤ, ꯑꯗꯨꯅꯅꯤ ꯅꯈꯣꯏꯅ ꯁꯦꯜ ꯄꯥꯏꯔꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ꯫ ꯏꯆꯥ ꯑꯁꯤꯗꯤꯅꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯈꯣꯏꯅ ꯈꯪꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ, ꯀꯔꯤꯁꯨ ꯁꯥꯎꯔꯨꯅꯨꯀꯣ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯧꯏ ꯍꯥꯏꯕꯁꯤ ꯃꯤꯉꯣꯟꯗ ꯇꯥꯛꯄ꯭ꯔꯥ ꯏꯕꯨꯡꯉꯣ? ꯏꯁ, ꯑꯩꯗꯤ ꯀꯩꯒꯤ ꯇꯥꯛꯇꯣꯏꯕ? ꯑꯩꯗꯤ ꯏꯃꯥꯅ ꯇꯥꯛꯀꯅꯨ ꯍꯥꯏꯕꯅꯤꯅ ꯇꯥꯛꯇꯦ, ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯦ ꯑꯩꯗꯤ꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯑꯗꯨꯒ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯏꯜꯂꯤ, ꯂꯣꯏꯅ ꯃꯔꯝ ꯃꯣꯛꯏ, ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ, ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯏ ꯆꯥꯁꯥ, ꯏꯃꯥ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯅꯥ ꯀꯔꯤ ꯉꯥꯡꯂꯛꯂꯕꯁꯨ ꯀꯔꯤꯁꯨ ꯁꯥꯎꯔꯣꯏꯗꯕꯅꯤꯀꯣ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯁꯦꯟꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ ꯏꯃꯥ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯗꯨ ꯏꯃꯥ, ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯏꯔꯨ ꯂꯨꯖꯔꯒ ꯏꯃꯥꯒꯤ ꯍꯪꯒꯥꯝ ꯍꯦꯛꯄꯗꯣ ꯑꯗꯨ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ꯫ ꯅꯍꯥꯟ ꯃꯈꯩ ꯌꯥꯗꯦ ꯏꯃꯥꯅ, ꯑꯗꯣ ꯍꯌꯦꯡꯗꯤ ꯌꯥꯎꯀꯣ ꯏꯃꯥ꯫ ꯏꯃꯥꯒ ꯏꯆꯦꯒꯗꯅ ꯁꯨꯝ ꯇꯧꯏ, ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦꯕ ꯏꯃꯥ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯅꯪꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯅ ꯅꯪꯅ ꯌꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯌꯥꯎꯒꯗꯕꯅꯤꯀꯣ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯗꯨꯒꯅꯦ ꯊꯥꯔꯤꯛ, ꯅꯪꯒꯤ ꯐꯤ ꯁꯥꯕ ꯑꯁꯤꯁꯨ ꯇꯣꯛꯑꯣ, ꯏꯆꯥ ꯋꯥꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯁꯦꯜ ꯀꯩꯗꯧꯕꯒꯤ ꯋꯥꯅ ꯇꯥꯜꯂꯨꯅꯤ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕꯅꯤ꯫ ꯏꯆꯥꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯑꯦ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯏꯃꯥ, ꯍꯣꯏ, ꯌꯣꯟꯕꯒꯤꯗꯤ ꯁꯥꯔꯔꯣꯏꯒꯦ, ꯑꯗꯣ ꯏꯃꯥꯒ ꯑꯩꯒꯅ ꯁꯦꯠꯅ ꯏꯟꯅꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯥꯒꯦ꯫ ꯏꯃꯥ, ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯦꯕ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯀꯌꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯡꯕꯨ ꯌꯦꯠꯈꯥꯏꯅꯤꯡꯉꯤ, ꯊꯨꯒꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯎꯁꯤꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯒꯤ ꯌꯨꯝꯗꯤ ꯂꯣꯏꯅꯃꯛ ꯈꯥꯖꯤꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯅ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗ ꯉꯝꯅꯕ ꯁꯝꯕꯜ ꯑꯗꯨ ꯁꯦꯒꯥꯏꯔꯗꯨꯅ ꯍꯦꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯙꯧ ꯏꯙꯧ, ꯁꯣꯝꯗ ꯂꯥꯛꯎ, ꯇꯞꯅ ꯂꯥꯛꯎꯀꯣ, ꯇꯞꯅ꯫ ꯅꯨꯄꯥ ꯑꯃꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯏꯙꯧ, ꯁꯣꯝꯗꯒꯤꯁꯦ ꯑꯁꯤꯗ ꯌꯦꯡꯁꯤꯂꯥꯎ꯫ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ ꯁꯤꯗꯗꯤ꯫ ꯏꯙꯧ, ꯑꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯇꯣꯉꯥꯟꯅ ꯁꯝꯕꯜ ꯈꯔ ꯈꯥꯖꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣꯅꯦ? ꯂꯥꯛꯎꯅꯦ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯇꯥꯈꯤꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯩꯅꯧ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯇꯞꯅ ꯃꯆꯤ ꯃꯆꯤ ꯁꯦꯒꯥꯏꯔꯒ ꯌꯦꯡꯂꯤ꯫ ꯎꯔꯦ, ꯆꯥꯎꯔꯕ ꯐꯖꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯥ ꯐꯟꯅ ꯍꯧꯔꯤꯕꯗꯨ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯙꯧ ꯏꯙꯧ, ꯂꯩꯔꯦ ꯂꯩꯔꯦ ꯇꯨ꯫ ꯍꯩꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯁꯨꯛ ꯆꯥꯎꯕ ꯍꯪꯒꯥꯝꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯍꯪꯒꯥꯝꯁꯤ ꯑꯣꯏꯕ ꯇꯥꯔꯦ, ꯏꯟꯗꯣꯟ ꯂꯩꯃꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯣꯜꯂꯤꯕꯁꯦ꯫ ꯑꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯍꯥꯏꯁ, ꯃꯈꯣꯏꯗꯤ ꯃꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯃꯔꯨ ꯂꯧꯗꯨꯅ ꯊꯥꯔꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ ꯏꯙꯧ, ꯃꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯦꯛꯈ꯭ꯔꯁꯤ꯫ ꯃꯁꯤ ꯌꯣꯜꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯕꯥꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯅꯤꯗꯣ꯫ ꯂꯥꯛꯑꯣ ꯏꯙꯧ, ꯑꯍꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯍꯦꯛꯍꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯅ ꯈꯥꯔꯤꯕ ꯁꯝꯕꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒ ꯍꯧꯔꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯤꯂꯛꯄ ꯐꯨꯔꯤꯠ ꯑꯗꯨꯗ ꯁꯦꯒꯥꯏꯔꯒ ꯊꯧꯔꯤ ꯁꯥꯗꯨꯅ ꯄꯨꯜꯂꯒ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ
ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯇꯨꯝꯂꯔꯣꯏꯁꯤ, ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯤ, ꯑꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯍꯪꯒꯥꯝꯁꯤꯡ ꯑꯁꯤ ꯌꯣꯜꯂꯁꯤ꯫ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯏꯇꯥꯎ, ꯉꯁꯤ ꯅꯣꯡꯃꯈꯛ ꯇꯨꯝꯗꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯗꯧꯔꯤꯁꯤꯗꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯡꯉꯥꯟꯕ ꯑꯁꯨꯝ ꯉꯥꯏꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯨꯝꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯂꯤ꯫ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯃꯁꯥꯅ ꯂꯤꯠꯂꯛꯄ ꯁꯦꯒꯥꯏꯈꯤꯕ ꯐꯨꯔꯤꯠꯁꯤꯡꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯁ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯥꯎ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ, ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯃꯁꯤꯗ ꯅꯠꯇ꯭ꯔꯣ ꯊꯝꯃꯝꯕꯗꯨꯕꯣ? ꯅꯠꯇꯦ, ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠꯁꯤꯡ ꯑꯁꯤꯗ ꯉꯥꯏꯔꯝꯃꯤꯁꯤꯕꯨ ꯀꯝꯗꯧꯅꯅꯣ ꯏꯇꯥꯎ? ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯃ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯀꯔꯤ ꯃꯇꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ! ꯍꯦ ꯏꯁꯣꯔ, ꯅꯅꯥꯏꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯍꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ, ꯀꯅꯥꯅ ꯂꯧꯈ꯭ꯔꯤꯅꯣ ꯏꯃꯥ? ꯊꯥꯔꯤꯛꯅ ꯏꯃꯥ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯎꯠꯄꯤꯔꯤꯕꯁꯤꯕꯨ ꯏꯃꯥ? ꯈꯪꯗ꯭ꯔꯦ ꯏꯃꯥ, ꯆꯥꯁꯥ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯂꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯤꯂꯥ ꯁꯥꯟꯅꯕꯤ꯫ ꯑꯃꯨꯛꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤ, ꯑꯃꯨꯛꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯍꯜꯂꯤꯕ꯫ ꯉꯁꯤꯅ ꯀꯔꯤ, ꯑꯩꯕꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯠꯈꯤꯕꯒꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯃꯥ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯇꯥꯛꯁꯤꯔꯥ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯨ ꯐꯍꯟꯁꯤꯔ ꯏꯃꯥ? ꯃꯗꯨ ꯌꯥꯗꯦ ꯏꯕꯦꯝꯃ, ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯥꯛꯂꯨꯔꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯌꯨꯍꯦꯟꯅ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡꯁꯦ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯈ꯭ꯔꯤꯔꯣ ꯏꯃꯥ? ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯤꯡꯁꯦ ꯍꯨꯔꯥꯜꯂꯤꯁꯦ ꯏꯃꯥ? ꯏꯕꯨꯡꯉꯣ, ꯃꯤꯑꯣꯏꯕꯅ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯎꯕ ꯌꯥꯗꯕꯅꯤꯗꯣ꯫ ꯌꯦꯠꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ꯫ ꯏꯃꯥ, ꯌꯥꯔꯦꯁꯦ ꯇꯣꯛꯂꯣꯁꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯒ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯍꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯏꯃꯥ꯫ ꯕꯦꯝꯃ, ꯍꯧꯔꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯔꯣꯏ꯫ ꯐꯠꯇ꯭ꯔꯕ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯏꯈ꯭ꯔꯕ ꯊꯦꯡꯈ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯤꯕ ꯈꯪꯂꯔꯣꯏ꯫ ꯑꯣ, ꯐꯠꯇꯦꯗꯀꯣ ꯍꯦ ꯃꯤꯑꯣꯏꯕ ꯅꯍꯥꯛꯁꯦ! ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯩꯇ꯭ꯔꯤꯕ? ꯏꯃꯥ, ꯇꯣꯛꯂꯣꯁꯤ, ꯋꯥꯔꯅꯤ ꯅꯁꯥꯗꯣ꯫ ꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯒꯨꯝ ꯑꯩꯁꯨ ꯐꯤ ꯁꯥꯔꯒ ꯌꯣꯜꯂꯒꯦ꯫ ꯏꯃꯥꯁꯨ ꯍꯤꯡꯒꯣꯜꯒꯤ ꯑꯇꯣꯞꯄ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯃꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯁꯤ ꯏꯃꯥ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ, ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤꯗꯀꯣ꯫ ꯏꯅꯦ ꯂꯩꯃꯒꯤ ꯍꯪꯒꯥꯝꯗꯣ ꯍꯦꯛ ꯍꯨꯔꯥꯜꯂꯨꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯅꯤꯁꯦ ꯍꯧꯒꯠꯄ ꯉꯝꯗꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅꯦ ꯏꯇꯥꯎ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯋꯥꯔꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤꯁꯦ ꯀꯌꯥꯗ ꯋꯥꯔꯤꯕꯅꯣ꯫ ꯃꯇꯨꯡꯗꯗꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯗ ꯇꯧꯔꯔꯣꯏꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯝꯃꯤ ꯏꯇꯥꯎ꯫ ꯃꯥꯅꯦ ꯏꯇꯥꯎ, ꯇꯧꯔꯔꯣꯏꯁꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯪꯂꯝꯗꯕ ꯇꯥꯔꯝꯗꯕ ꯂꯩꯔꯝꯗꯦ, ꯁꯔꯥꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃ ꯈꯨꯜꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯜꯗꯤ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯦ, ꯑꯃꯁꯨꯡ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯁꯤꯜꯍꯧꯕꯅ ꯀꯌꯥ ꯊꯣꯏꯅ ꯋꯥꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯏꯃꯨꯡ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯗꯨꯅ ꯐꯤ ꯁꯥꯔꯗꯨꯅ ꯑꯃꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯃꯤꯌꯥꯝꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫